ꯂꯦꯝꯕꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯁꯍꯔꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯆꯤꯡꯌꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯕꯣꯔꯗꯤꯡ ꯑꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯊꯥꯞꯅ ꯂꯩꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯕꯣꯔꯗꯤꯡꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯕꯣꯔꯗꯤꯡ ꯃꯅꯨꯡꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅꯩ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕ, ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯦ ꯅꯪ ꯅꯌꯨꯝꯗ ꯍꯜꯂꯣꯏꯗ꯭ꯔꯣ? ꯂꯦꯝꯕꯅ, ꯍꯜꯂꯔꯣꯏꯗ ꯏꯇꯥꯎ, ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯐꯔꯛ ꯌꯥꯝ ꯇꯥꯅꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ, ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯅꯤ, ꯑꯗꯣ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯟꯅꯤ ꯍꯥꯏꯅꯕꯅꯦ꯫ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯒ ꯑꯇꯩ ꯏꯃꯥꯟꯅꯕ ꯈꯔꯕꯨꯗꯤ ꯂꯩꯍꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯏ ꯌꯥꯝꯗꯤ ꯌꯥꯝꯃꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯂꯦꯝꯕꯗ, ꯅꯪ ꯂꯩꯍꯧꯔꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯂꯦꯝꯕꯅ, ꯍꯥꯏꯌꯣ ꯏꯇꯥꯎ꯫ ꯄꯥꯔꯤꯅ, ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯨꯀꯣ, ꯀꯥꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯄꯨꯁꯟꯒꯅꯨ, ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯨꯀꯣ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯦꯝꯕꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯅ ꯂꯩ꯫ ꯄꯥꯔꯤꯅ ꯑꯃꯨꯛꯀꯁꯨ, ꯀꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡꯒꯤ ꯄꯔꯦꯡꯁꯦ ꯍꯥꯟꯅ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏ꯫ ꯑꯗꯣ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯅꯣꯗꯤ ꯈꯪꯗꯦ, ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯕꯤ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯁꯨ ꯃꯌꯨꯝ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯂꯦꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ, ꯅꯪꯅ ꯂꯥꯛꯄꯗ ꯆꯥꯛꯀ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯛꯎꯀꯣ ꯏꯇꯥꯎ, ꯏꯟꯖꯥꯡ ꯌꯥꯝꯅ ꯍꯥꯎꯇꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯔꯤꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯝꯕꯅ ꯄꯥꯔꯤꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯕꯣꯔꯗꯤꯡꯗꯒꯤ ꯌꯨꯝꯗ ꯆꯠꯇꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯈꯔ ꯂꯥꯞꯅꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯄꯥꯔꯤꯅ ꯆꯠꯈꯤꯕꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯒꯤ ꯃꯩꯁꯨ ꯊꯥꯜꯂꯝꯗꯦ꯫ ꯃꯥꯅ ꯍꯧꯒꯠꯂꯒ ꯊꯥꯟꯒꯦꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯣꯜ ꯑꯃ ꯐꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯨꯝꯅ ꯃꯑꯣꯡ ꯇꯧꯔꯛꯑꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯒ ꯃꯄꯥꯜꯗ ꯐꯠ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯄꯨꯁꯤꯟꯒꯅꯨ, ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯉꯁꯥꯏ ꯄꯥꯔꯤ ꯊꯤꯟꯗꯣꯛꯎꯕ ꯍꯜꯂꯛꯄꯗ ꯔꯣꯁ ꯑꯃꯈꯛ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯝꯕꯅꯤ, ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯁ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯕꯗ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯍꯪꯕꯗ ꯕꯤꯀꯤꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯗ ꯁꯣꯏꯗꯨꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯄꯥꯈꯠꯄ ꯐꯈ꯭ꯔꯦ꯫ ꯕꯤꯀꯤꯒ ꯆꯥꯛ ꯆꯥꯐꯝꯗ ꯂꯦꯝꯕꯅ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯀꯤꯗꯤ ꯉꯥꯏꯍꯥꯛ ꯉꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯗꯤ ꯕꯤꯀꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩ꯫ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯄꯥꯜꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯅ ꯊꯣꯡꯅꯥꯎꯒꯤ ꯃꯆꯦꯛꯇꯒꯤ ꯌꯦꯡꯕꯗ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕ ꯔꯣꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯂꯦꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯃꯟꯗꯨꯅ ꯕꯤꯀꯤ ꯀꯥꯔꯣꯝꯗ ꯂꯥꯛꯑꯒ ꯕꯤꯀꯤ ꯍꯧꯗꯣꯛꯀꯦ ꯇꯧꯕꯁꯨ ꯕꯤꯀꯤꯁꯨ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯍꯧꯗꯣꯛꯄ ꯇꯥꯗ꯭ꯔꯦ꯫ ꯂꯦꯝꯕꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯃꯁꯝ ꯃꯅꯥ ꯐꯥꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯈꯛ ꯆꯪꯈꯤꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯗꯨꯗꯒꯤ ꯆꯧꯀꯤꯗꯥꯔꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯆꯧꯀꯤꯗꯥꯔꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯕꯒ ꯆꯧꯀꯤꯗꯥꯔꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯃꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯀꯥꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯂꯦꯝꯕ ꯅꯪꯅ ꯇꯨꯝꯃꯨꯕꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯃꯥꯏꯗꯣ ꯐꯖꯅ ꯇꯥꯊꯣꯛꯑꯒ ꯏꯪꯊꯤꯖꯅ ꯇꯨꯝꯃꯣ ꯍꯥꯏꯔꯝꯂꯒ ꯆꯧꯀꯤꯗꯥꯔꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯇꯨꯝꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤꯉꯩ ꯇꯔꯪ ꯑꯃꯈꯛ ꯇꯥꯔꯛꯏ ꯂꯦꯝꯕꯅ ꯇꯔꯪ ꯑꯗꯨ ꯄꯥꯔꯤꯒꯤ ꯑꯣꯏꯔꯝꯃꯅꯤ ꯈꯜꯂꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯇꯔꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯅꯤꯀꯥ ꯊꯥꯕꯗꯨ ꯎꯔꯝꯃꯤ ꯂꯦꯝꯕ ꯉꯥꯏꯍꯥꯛ ꯄꯥꯈꯠꯅ ꯆꯠꯊꯣꯛꯇꯨꯅ ꯂꯩ ꯂꯦꯝꯕꯅ ꯇꯔꯪ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯇꯔꯪ ꯑꯗꯨ ꯊꯤꯜꯂꯛꯑꯝꯃꯤ ꯂꯦꯝꯕꯁꯨ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯇꯔꯪ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔꯒ ꯌꯥꯎꯕ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯃꯣꯅꯤꯀꯥ ꯀꯧꯕꯤ ꯑꯃꯈꯛ ꯕꯣꯔꯗꯤꯡꯗꯒꯤ ꯃꯥꯡꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯄꯔꯦꯡ ꯑꯁꯤ ꯃꯥ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤ ꯀꯔꯝꯕꯗꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯅꯤꯡꯁꯤꯡꯂꯛꯏ ꯂꯦꯝꯕꯅ ꯐꯣꯇꯣꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕ ꯍꯧꯈꯤꯕꯒ ꯃꯩ ꯃꯨꯠꯈꯤ ꯑꯗꯨꯒ ꯇꯔꯪ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛ ꯀꯞꯂꯛꯏ ꯂꯦꯝꯕ ꯄꯥꯈꯠꯄꯒ ꯂꯣꯏꯔꯦ ꯂꯦꯝꯕꯅ ꯑꯃꯝꯕꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯩꯈꯦꯠ ꯃꯥꯔꯒ ꯊꯤꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯈꯝꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯑꯀꯤꯕꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩ ꯈꯪꯂꯥꯛꯂꯛꯂꯝꯃꯤ ꯀꯥꯗꯨꯗ ꯀꯨꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯀꯩꯁꯨ ꯇꯧꯕ ꯎꯗ꯭ꯔꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯝꯊꯕꯒ ꯃꯩꯈꯦꯠ ꯊꯤ ꯃꯩꯈꯦꯠ ꯍꯦꯛ ꯐꯪꯕꯒ ꯃꯩꯗꯨ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯂꯦꯝꯕꯅ ꯄꯥꯈꯠꯅ ꯀꯦꯟꯗꯜꯗꯨ ꯆꯨꯈꯠꯀꯦ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯀꯥꯝꯂꯒ ꯃꯨꯊꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯑꯃꯨꯛꯀ ꯀꯦꯟꯗꯜꯗꯨ ꯆꯨꯈꯠꯄꯒ ꯍꯧꯒꯠꯄꯗ ꯃꯥꯏ ꯃꯄꯥꯗ ꯃꯈꯣꯡ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯈꯠꯂꯨꯕꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕ ꯃꯤ ꯑꯃꯈꯛ ꯎꯔꯝꯃꯤ ꯂꯦꯝꯕ ꯄꯥꯈꯠꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯊꯣꯡꯗꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯁꯣꯟꯊꯥꯡꯅꯅ ꯀꯞꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯅꯈꯣꯏꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯃꯣꯏꯅ ꯍꯥꯠꯄꯅꯤ ꯑꯩꯕꯨ ꯃꯣꯏꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯒ ꯂꯣꯛꯅꯨꯡꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯊꯣꯡꯁꯨ ꯃꯇꯣꯝꯇ ꯍꯥꯡꯇꯣꯔꯛꯂꯝꯃꯤ ꯂꯦꯝꯕꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯕꯜ ꯌꯥꯝꯅ ꯐꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯈꯛꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯕꯒꯨꯝꯅ ꯃꯤꯆꯥꯟꯅꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ ꯁꯨꯝ ꯏꯟꯅꯔꯛꯄꯅ ꯂꯣꯛꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡ ꯊꯪꯂꯒ ꯁꯨꯝ ꯂꯥꯛꯂꯝꯃꯒ ꯍꯟꯅ ꯌꯦꯡꯉꯝꯃꯒ ꯃꯐꯝꯁꯤꯅꯤ ꯍꯥꯏꯕꯒꯨꯝꯅ ꯃꯥꯡꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯃꯅꯥꯛꯇ ꯂꯩꯕ ꯎꯆꯨꯛ ꯑꯃꯈꯛꯅ ꯃꯐꯝꯗꯨꯗ ꯌꯨꯡꯖꯟꯗꯨꯅ ꯅꯣꯡꯉꯥꯟꯐꯥꯎ ꯂꯩꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯣꯏꯕꯒ ꯇꯥꯛꯂꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗꯁꯨ ꯇꯥꯛꯂꯦ ꯎꯆꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯥꯛꯂꯒ ꯍꯋꯥꯏꯗꯨꯅ ꯌꯦꯡꯕꯗ ꯁꯨꯔꯨ ꯁꯔꯥꯡ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯂꯣꯏꯅ ꯂꯤꯔꯦ ꯑꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯃꯤꯍꯥꯠꯄ ꯐꯥꯕ ꯍꯧꯔꯛꯑꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯗꯤ ꯆꯤꯡꯊꯣꯛꯈ꯭ꯔꯕ ꯆꯧꯀꯤꯗꯥꯔ ꯃꯈꯣꯏ ꯑꯅꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯡꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯨꯠꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ